Indian Army की Spear Corps की Red Cell Division na February 13 gi ngarang fauba Indo-Myanmar border gi Yangaubung da Leiba border pillar 72 amadi 73 gi Marakta Leiba Mafam Singda Sanitisation amadi Demining operation Chatthakhre intelligence ki pawgi matung ina hairiba Mafam sing asida improvised explosive device amadi pokhai driba pokhai bagi machak sing hanana lalhouba singi kem leiramba mafam sing da leiri haibigi paw ama leiringai charakta lenga ke agency sing na mafam sing aduda amuk hana border fencing yungna na bathabak paikhatpa yana na ba hairakpadagi operation asi chathakibani hairi operation chathakiba mafam adu asongba jungle oibana team sing security condition da achauba sing na ba amadi oike adubu meter 19 pakpa kilometer 2.3 sangba lambi ama sengdok pangamkhre hairi hairiba mafam sing asi sengdok na ba hotnabada आईडी मापन पोखाइद्रिबा पोखाइबगी मचल अनि फंगबदगी टेक्ता काइदना सिक्योरिटी फोर्स सिंगना थुगाइख्रे हाइरी थवोंग असि मफम अदुदा लेरिबा मिचम सिंगदा अचौबा खुदोंग थिबा अमा ओइरंबने ऑपरेशन असि तौदुना सर्वे ऑफ इंडिया गी टीम अमदी फेंसिंग खाननबगी थबक सुबा सिंग मफम अदुदा इंफ्रास्ट्रक्चर सेमगतबगी थबक तौननबा संगसिनख्रे हाइरी